Hello mayam asiso ano video mo pura gala ado mayam hoji se pung baro ta khare pung baro ga minute tara ta khare mayam ai ngasi je blog se semoroi habo sembagi wakham budi leiram da bane ba akta akta da semai ne blog se kai na ha ga ngasi ja khoi da kana no ma lak tore ba yam thaja da na lak toi ba aduga ina tum ne video se setning aba duna ne mayam ai se haji blog hore ado mayam ai se ayuk ta ngasai na iru thona loi ham ne adu ai se wa jang jang na ngang khara tap na ngang ke mi na dum wa jang jang na ngang ne hai re wa aduna mayam ai se ayuk ta iru thona budi loi khare aduga gi huji se kok se tum thore inya bam ka ga mu ne thau to tai chalu ba thau te chan mani na sam te loi nap sali dana aduna ne aina kok se lu thok ko oina dum iru zong thok tore e ba ning tham na matam je ani ra khana iru thok pa gai se ba ngamdrai se ado mayam ngasi se akoi da kana no laktoi se adui do hore la kan yeng halak ya ba adegi mak lakani habigi planning se ai khang de ba pung 10 makhai gi doi oi du 10 makhai mo khoi ne mana phone to pa je mana phone to pung 10 makhai do phone to pa ne ba mak lakani ai na ne adugi matam duga ai se sinju suri ya ba adu sinju du su du mayam da share to ke ba ke am jam na sui ai do adu da mayam da share to ke do gi nu pa ga i ga se ngasi sinju gi mu bang sa ge na khalam ba ne ba adugagi dum lakani habado di mako ina sathoge no motor buni taw ga na motor chu kam salaga thame ado moi laktoi do motor thongba du bijabado dum nungai tre dana adagi mapa salaga yerum leiru re yerum moina thongani adagi motor du na mu buguni khaji khara taw ta sune adagi sinju da khara hapagi ma kangna khara ngaurani huji huji ki oina na ina sinju suram da adu ding halakya ba ke am jame da adu ding halakya jerum je hauji le re ni jerum lay jerum lui thong khara ba du khara khose si thong ro khara uji jerum ta kha thong khare de ge asina khajing ne khajing gi budi ma pa ne ai nu pa ne ma bazar da thok toi ne ba khajing lei ba gi ne sinju da pe khajing lei ba gi thok ka da ba do mana phone ka tarok pa du ko mata sa thok khara ba do jerum ju dum pura ga la e do beson ne ma bora khaji khara ha ura ge asiga na motor buguni taw ge na motor ga de ge alu ga khara kam se laga thamme ado buguni di taw roi khangde hedum kari khalak pa khangde ko huji huji kari khalak pa di khangde du motor je khara di kang na du ngor ni sinju da hapagi sigana keno le re alu ga ko degi kuliowai ga mula khara ju hapsale tomato ju hapsale asi se jerum jo na thong ni siga jerum le re jerum je haldi kari kari gi hapaga ngaho dare adum icham cham na ngau salle gi sinju je u anga ani bo ai sinju je khuyam ma bukham je kho acha o bukham ni aba si je aduma pi thalini yang ma yaw se sinju pi thalini se sinju je suri ngai matam du ga mana phone to salak pa du ga ina hai ba ai sinju suri ni mukbang taw ga na sinju suri ne na hai ba ado mayam ai gi khuji hu te khare ba khuji ang ho do khoi na na ngara dum nan chan na te khare ba khara chu te ke taw na lai ba ado gi na dum nan jam na phok law na dum kai khare ba khuji su lai dri khuji su lai u do ni na si di chapang maroi nong ni se sakani ni humni si ga dum sakani nu ngai te na khuji yaw da ba se sumai na budi dum sin ba ja si ba ja ba ko adu ga su adum nu ngai ta ba ne khuji yaw da ba sa ngo go do yaw ga di dum nu ngai wa khan nu ngai ba phajai ba du na ne ba ai khuji ju nen police tai dri ya ba nen police tai dri adana nen police nang kai san gi ga ko che ai moi la ga di phala ta na ni ado lai ba khwari ba mapa gi sune ai gi nu pa gi ju ji duty na te ba hare nu than duty se toi ni ma night duty ne ba aduna yam na mata sa na khare moi lak pa si ga dum mata sa khare hala mayam ai huzik nen police tai ge nen police se asiga lai ba machu je asi machu ani si tane ina huji lok thoga lai se aduga ai ping je na tai rage red chi di tai ro ge remover lai te gi huji na ngasi huji mana bazar thok ma tam jane aina hai gi remover ma lai bi ro aina do ma lai bi rakte kau tho e aina lektre adai so na lai ba cheng thena ne aina mayam da su share to hidre na han akoi jum de ke pore do mayam da share to hidre do makha da lai ba cheng je green color hi se asi no ba green color se chi na porak pa dura jum dai dura green color hi se o jum de pore ne ba na han akoi jum chalu do aduga porak pani de matha ki na akoi ji se na pu bi rei ni pi ya ba khoi je di he pi re ya ba ne chiang ne lai tai na budi pi ra pon na te da dum pi bi rak pa ai gi ne na cha na ga gi ado mayam ai nen police te san gi ke kai ra ba khuchi nen police yaw dam ne kai ma mayam akta ne khajing ate pa du di phang da ba ni na aduna kari khajing je se
ꯈꯥꯖꯤꯡ ꯑꯀꯪꯕꯗꯨꯅꯤ ꯁꯤ ꯁꯦꯡꯅ ꯆꯥꯝꯊꯣꯛꯑꯦ ꯉꯥꯏꯍꯥꯛ ꯇꯤꯡꯁꯜꯂꯒ ꯆꯥꯝꯊꯣꯛꯑꯦ ꯑꯗꯨꯒ ꯕꯣꯔꯥ ꯍꯧꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯈꯥꯖꯤꯡꯒꯤ ꯕꯣꯔꯥꯁꯦ ꯍꯥꯎꯕꯗꯤ ꯁꯥꯊꯤꯅ ꯍꯥꯎꯕꯅꯦꯕ ꯑꯃ ꯑꯇꯦꯛꯄꯗꯤ ꯑꯣꯏꯒꯤꯅꯦ ꯑꯁꯤꯅ ꯍꯦꯟꯅ ꯍꯥꯎꯕꯅꯦ ꯅꯍꯥꯟ ꯅꯣꯡꯃ ꯃꯥꯅ ꯍꯧꯔꯦꯕ ꯑꯗꯨꯒꯗꯤ ꯕꯗꯥꯝꯒ ꯍꯥꯞꯄꯦ ꯃꯨꯝꯐꯂꯤꯒ ꯍꯥꯞꯆꯤꯜꯂꯒ ꯍꯧꯔꯦ ꯌꯥꯝ ꯍꯥꯎꯔꯦꯕ ꯉꯁꯤꯒꯤꯁꯤꯅ ꯑꯃꯨꯛ ꯃꯨꯝꯐꯂꯤꯗꯤ ꯌꯥꯎꯔꯔꯣꯏ ꯑꯗꯨꯃꯛꯄꯨ ꯌꯥꯝ ꯊꯤꯅ ꯍꯥꯎꯕꯅꯦ ꯃꯌꯥꯝꯁꯦ ꯈꯥꯖꯤꯡ ꯑꯇꯦꯛꯄ ꯐꯪꯗ꯭ꯔꯁꯨ ꯈꯥꯖꯤꯡ ꯑꯀꯪꯕꯗꯣ ꯆꯥꯝꯊꯣꯛꯑꯒ ꯉꯥꯏꯍꯥꯛ ꯇꯤꯡꯁꯟꯅ ꯊꯝꯃꯒ ꯈꯔ ꯄꯣꯞꯊꯣꯛꯑꯒ ꯑꯗꯨꯒꯤ ꯕꯣꯔꯥ ꯍꯧꯔꯒ ꯆꯥꯕꯤꯌꯨ ꯌꯥꯝ ꯍꯥꯎꯕꯅꯤ ꯑꯗꯣ ꯕꯣꯔꯥꯁꯦ ꯁꯨꯃꯥꯏꯅ ꯕꯦꯁꯣꯟ ꯈꯔ ꯍꯥꯞꯆꯜꯂꯦ ꯀꯩꯅꯣꯗꯤ ꯍꯥꯞꯄꯔꯣꯏꯀꯣ ꯑꯩ ꯁꯨꯗꯥꯗꯤ ꯍꯥꯞꯄꯔꯣꯏ ꯑꯗꯨꯝ ꯍꯥꯞꯄꯔꯣꯏꯕ ꯁꯨꯗꯥ ꯍꯥꯞꯄꯒꯗꯤ ꯍꯥꯎꯕ ꯍꯦꯟꯕꯅꯦ ꯑꯗꯣ ꯁꯨꯗꯥꯗꯤ ꯍꯥꯞꯄꯔꯣꯏ ꯊꯨꯝ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯨꯗꯒꯤ ꯁꯤꯒꯅ ꯃꯣꯔꯣꯛ ꯑꯁꯨꯕꯗꯣ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯒꯤ ꯑꯁꯤꯒꯅ ꯖꯥꯏꯒꯪ ꯈꯔ ꯍꯥꯞꯄꯦ ꯑꯗꯒꯤ ꯑꯁꯤꯅ ꯖꯤꯔꯥꯅꯦ ꯖꯤꯔꯥ ꯍꯥꯞꯄꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯈꯣꯏꯅꯦ ꯙꯅꯤꯌꯥꯁꯦ ꯅꯍꯥꯟꯈꯩ ꯆꯥꯗꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯙꯅꯤꯌꯥ ꯈꯔ ꯍꯥꯞꯆꯜꯂꯦ ꯅꯍꯥꯟ ꯌꯨꯝꯗ ꯆꯠꯄꯗ ꯃꯥꯅ ꯂꯩꯔꯛꯄ ꯙꯅꯤꯌꯥꯅꯦ ꯌꯥꯝ ꯍꯥꯎꯔꯦꯕ ꯑꯗꯨꯒꯤ ꯑꯩꯅ ꯑꯃꯨꯛꯅꯦ ꯈꯔ ꯑꯃꯨꯛ ꯂꯧꯍꯜꯂꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯁꯤꯒꯤꯁꯦ ꯍꯧꯖꯤꯛ ꯇꯣꯠꯂꯒ ꯕꯣꯔꯥ ꯍꯧꯔꯅꯤ ꯃꯌꯥꯝ ꯃꯅꯥ ꯃꯁꯤꯡꯗꯤ ꯍꯦꯛꯍꯧꯗ꯭ꯔꯕꯅꯤꯅ ꯑꯗꯣ ꯑꯩ ꯃꯊꯛꯇ ꯐꯗꯤꯒꯣꯝ ꯂꯩꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅꯦ ꯐꯨꯔꯤꯠꯁꯦ ꯍꯣꯡꯗꯣꯔꯛꯑꯦ ꯉꯁꯥꯏ ꯐꯨꯔꯤꯠꯇꯣ ꯑꯣꯂꯥꯡꯉꯤ ꯑꯗꯨꯅ ꯑꯁꯤꯒꯤ ꯀꯣꯇꯣꯟꯒꯤꯁꯦ ꯑꯣꯏꯅ ꯍꯣꯡꯗꯣꯔꯛꯑꯦ ꯍꯧꯖꯤꯛ ꯑꯩ ꯐꯗꯤꯒꯣꯝ ꯍꯦꯛꯄꯩ ꯀꯥꯔꯛꯏꯅꯦ ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯐꯗꯤꯒꯣꯝꯁꯦ ꯗꯣꯅꯤꯌꯥꯒ ꯀꯤ ꯑꯣꯏꯒꯦꯁꯦ ꯃꯣꯔꯤ ꯁꯦꯔꯦꯁꯨ ꯌꯥꯅꯤꯔ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯐꯗꯤꯒꯣꯝꯁꯦ ꯍꯥꯎꯗꯤ ꯍꯥꯎꯗꯣꯏꯅꯤ ꯅꯨꯡꯁꯥꯗ ꯍꯧꯕꯅꯤꯅꯅꯦ ꯍꯥꯎꯗꯤ ꯍꯥꯎꯗꯣꯏꯅꯤ ꯃꯅꯝ ꯅꯨꯡꯁꯤꯗꯣꯏꯅꯤ ꯑꯩ ꯂꯩꯍꯧꯗ꯭ꯔꯦꯕ ꯐꯗꯤꯒꯣꯝꯅꯦ ꯑꯗꯨꯅꯅꯦ ꯁꯤꯒꯗꯤ ꯑꯗꯨꯝ ꯐꯖꯩꯀꯣ ꯑꯁꯤꯒꯤꯁꯤꯁꯨ ꯍꯦꯛꯇꯣꯏꯅꯤ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯑꯁꯤ ꯃꯆꯥ ꯃꯁꯨꯖꯥꯅ ꯍꯦꯛꯇꯣꯛꯑꯒꯦ ꯁꯤꯒꯤ ꯐꯗꯤꯒꯣꯝꯗꯣ ꯑꯁꯤꯈꯛ ꯑꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯑꯃꯨꯛ ꯍꯦꯛꯑꯅꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯑꯗꯨꯝꯗꯤ ꯄꯥꯟꯕꯅꯤ ꯌꯦꯡꯉꯣ ꯁꯤꯡꯈꯛ ꯍꯦꯛꯑꯦ ꯑꯇꯩꯁꯨꯈꯔ ꯍꯦꯛꯀꯅꯤ ꯁꯤꯗꯒꯤ ꯑꯗꯨꯝ ꯍꯦꯛꯄ ꯌꯥꯕ ꯈꯔ ꯑꯗꯨꯝ ꯍꯦꯛꯀꯦ ꯌꯥꯗ꯭ꯔꯦ ꯀꯥꯏꯅ ꯎꯁꯨꯗꯦ ꯉꯥꯏꯗꯦ ꯑꯃ ꯕꯣꯔꯥ ꯍꯧꯒꯠꯂꯝꯃꯦ ꯑꯩ ꯉꯥꯏꯕ ꯉꯝꯗꯗꯅ ꯑꯗꯒꯤ ꯖꯦꯔꯨꯝ ꯊꯣꯡꯕꯅ ꯁꯣꯟꯗ ꯂꯩꯔꯦ ꯋꯥꯎ ꯉꯁꯤ ꯖꯦꯔꯨꯝ ꯊꯣꯡꯕ ꯈꯨꯍꯥꯎ ꯑꯃ ꯇꯧꯔꯅꯤ ꯍꯥꯏꯕ ꯑꯗ ꯕꯣꯔꯥꯅ ꯁꯤꯗ ꯂꯩꯔꯦ ꯇꯤꯜꯍꯧꯁꯨ ꯍꯥꯞꯆꯜꯂꯦꯀꯣ ꯑꯩꯁꯦ ꯀꯦꯕ ꯁꯪꯖꯗ꯭ꯔꯦ ꯀꯦꯕꯒꯤ ꯃꯇꯝ ꯁꯪꯖꯗ꯭ꯔꯦ ꯑꯩꯁꯦ ꯅꯣꯏ ꯏꯃꯨꯡꯁꯦ ꯊꯥꯎ ꯂꯩꯅ ꯍꯥꯞꯄꯤ ꯀꯥꯏꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯎꯁꯦ ꯌꯥꯝ ꯍꯥꯞꯆꯜꯂꯒ ꯀꯩꯗꯧꯗꯣꯏꯅꯣ ꯊꯥꯎ ꯑꯂꯦꯝꯕꯗꯣ ꯆꯥꯁꯨ ꯆꯥꯔꯣꯏ ꯊꯥꯎ ꯑꯂꯦꯝꯕ ꯆꯥꯕꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯕ꯭ꯔꯥ ꯊꯥꯎ ꯑꯂꯦꯝꯕ ꯆꯥꯕꯁꯦ ꯌꯥꯝ ꯐꯠꯇꯦꯕ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯗꯤ ꯑꯣꯛꯀꯗꯕ ꯆꯥꯡꯗꯣ ꯑꯗꯨ ꯌꯦꯡꯉꯒ ꯑꯗꯨꯃꯥꯏꯅ ꯈꯇꯪ ꯇꯧꯅ ꯑꯗꯨꯝ ꯍꯥꯞꯄꯦꯕ ꯑꯩꯗꯤ ꯕꯣꯔꯥ ꯍꯧꯔ ꯂꯣꯏꯔꯦ ꯊꯥꯎꯗ ꯂꯨꯞꯇ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦꯗꯅ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯧꯔꯦꯕ ꯕꯣꯔꯥꯁꯦ ꯑꯣꯖꯥ ꯃꯇꯝꯗ ꯊꯥꯎꯅꯦ ꯃꯌꯥꯝ ꯍꯥꯞꯄꯒ ꯍꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦꯕ ꯁꯨꯝ ꯃꯣꯏꯗ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯤꯗ ꯂꯛꯅꯅꯤꯡꯕ ꯃꯤ ꯂꯩꯔꯒꯗꯤ ꯂꯛꯅꯖꯔꯣ ꯀꯩꯁꯨꯝ ꯀꯥꯏꯖꯗꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯤꯟꯖꯥꯡꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯩꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯂꯨꯕ ꯊꯕꯛ ꯑꯃ ꯇꯧꯗꯦ ꯕꯨꯒꯨꯅꯤ ꯊꯣꯡꯕꯤ ꯇꯥꯞ ꯇꯥꯏꯅ ꯀꯣꯏꯔ ꯍꯜꯂꯒ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯔ ꯃꯥꯀꯣꯛꯁꯤ ꯏ ꯍꯥꯏꯁꯦ ꯑꯩꯕꯨ ꯌꯥꯝ ꯌꯦꯡꯉꯨꯁꯦ ꯏꯅꯥꯎꯗꯣ ꯂꯥꯛꯑꯦ ꯑꯩ ꯀꯩꯝ ꯀꯦꯔꯛꯇꯦꯀꯣ ꯉꯁꯤ ꯃꯦꯀꯞ ꯌꯥꯎꯗꯕꯒꯤ ꯃꯁꯛꯅꯤ ꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯔꯥꯁꯤ ꯂꯩ ꯑꯁꯦꯡꯕ ꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯅꯨꯡꯁꯤꯌꯦ ꯑꯁꯦꯡꯕ ꯑꯩꯅ ꯖꯤꯟꯁ ꯇ꯭ꯔꯦꯛꯁꯨꯠ ꯁꯦꯠꯂꯒ ꯂꯥꯛꯀꯦ ꯇꯧꯔꯝꯃꯕꯅꯦꯕ ꯑꯗꯨꯒ ꯑꯩꯗꯤ ꯑꯩꯁꯦ ꯌꯥꯝ ꯂꯦꯝꯃꯟꯗꯅꯦꯀꯣ ꯑꯩꯁꯦ ꯁꯠ ꯆꯠꯈ꯭ꯔꯁꯤ ꯑꯩꯁ ꯇꯧꯅꯨꯀꯣ ꯃꯌꯥꯝ ꯅꯤꯀꯤꯇꯥꯅꯦꯕ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯂꯥꯛꯀꯅꯦꯅ ꯍꯥꯏꯕ ꯑꯉꯥꯡꯗꯣ ꯅꯤꯀꯤꯇꯥꯅꯦꯕ ꯑꯗꯣ ꯃꯥ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯣꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯂꯥꯛꯇꯔꯦ ꯑꯩ ꯁꯪꯕꯁꯦ ꯂꯣꯏ ꯐꯥꯔꯦ ꯁꯝꯁꯦ ꯀꯛꯊꯠꯂꯨꯗꯅ ꯐꯣꯂꯥ ꯁꯥꯔꯦ ꯑꯗꯨꯅꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯕꯁꯨ ꯂꯩ ꯑꯗꯣ ꯑꯩ ꯃꯥꯅꯅꯦ ꯀꯩꯅꯣꯝꯃ ꯄꯨꯕꯤꯔꯦꯕꯀꯣ ꯄꯩꯁꯥ ꯀꯌꯥꯅꯣ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯩ ꯍꯪꯖꯗ꯭ꯔꯕꯅꯦꯕ ꯃꯥꯅ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯌꯥꯔꯛꯇꯦꯕꯅꯦ ꯑꯁꯤꯒꯤꯁꯦ ꯄꯩꯁా ꯂꯧ ꯌꯥꯗꯦꯕ ꯑꯗꯣ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯄꯨꯕꯤꯔꯛꯑꯦ ꯀꯩꯅꯣꯅꯦ ꯒ꯭ꯂꯣ ꯅꯦꯆꯔꯦꯜꯅꯦꯕꯀꯣ ꯖꯦꯅ ꯍꯥꯏꯕꯗꯨꯅꯤꯀꯣ ꯑꯩꯗꯤ ꯀꯔꯤꯝ ꯈꯪꯗꯦ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯃꯃꯥ ꯑꯥꯔꯠꯀꯤꯅꯦ ꯑꯍꯥꯟꯕ ꯐꯥꯎꯟꯗꯦꯁꯟꯅꯦꯕꯁꯦ ꯑꯩ ꯇꯩꯖꯗ꯭ꯔꯤꯕ ꯃꯃꯥ ꯑꯥꯔꯠꯀꯤ ꯑꯇꯣꯞꯄ ꯀꯩꯀꯩꯗꯤ ꯑꯗꯨꯝ ꯇꯩꯔꯦꯕꯀꯣ ꯑꯩꯒꯤꯅ ꯍꯥꯏꯅ ꯄꯨꯕꯤꯔꯛꯏꯅꯦ ꯌꯥꯝ ꯅꯨꯡꯁꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯇ ꯐꯥꯎꯟꯗꯦꯁꯟꯗꯣ ꯇꯩꯔꯦ ꯈꯨꯐꯖ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯑꯩ ꯁꯨꯃꯥꯏꯅ ꯈꯔ ꯀꯥꯔ ꯉꯥꯡꯉꯦꯕ ꯑꯗꯨꯝ ꯑꯁꯦꯡꯒꯤ ꯐꯖꯊꯣꯛꯈ꯭ꯔꯦꯕ ꯃꯥꯏꯁꯦ ꯑꯍꯥꯟꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗ꯭ꯔꯦ ꯈꯔ ꯐꯖꯊꯣꯛꯈ꯭ꯔꯦ ꯁꯝ ꯅꯥꯈꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯐꯔꯁꯨ ꯑꯗꯨꯝ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏ ꯑꯩꯁꯦ ꯃꯣꯇꯣꯔ ꯉꯧꯔꯝꯃꯤꯅꯤꯅꯦ ꯁꯤꯡꯖꯨ ꯃꯌꯥꯝ ꯑꯁꯤꯒꯤꯁꯤꯅ ꯁꯤꯡꯖꯨꯗ ꯍꯥꯞꯄꯒꯤ ꯃꯣꯇꯣꯔꯅꯤ ꯀꯪꯅ ꯉꯧꯔꯤꯅꯤ ꯁꯨꯃꯥꯏꯅ ꯇꯨꯒꯥꯏꯔꯒ ꯀꯪꯅ ꯉꯧꯔꯤꯅꯤ ꯑꯗ ꯌꯥꯔꯦ ꯃꯌꯥꯝ ꯑꯁꯤ ꯊꯝꯃꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯊꯦꯜꯁꯦ ꯁꯤꯗ ꯂꯩꯔꯦ ꯎꯇꯣꯡ ꯄꯥꯄꯔ ꯀꯩꯕ
ꯀꯩ ꯈꯟꯗꯦ ꯁꯤ ꯄꯥꯄꯣꯟ ꯃꯆꯥꯁꯦ ꯑꯃ ꯂꯩꯔꯦ ꯕꯣꯔꯥ ꯂꯩꯔꯦ ꯑꯗꯨꯗ ꯁꯤꯡꯖꯨꯒꯤꯅꯤ ꯁꯤꯗ ꯂꯩꯔꯦ ꯌꯦꯔꯨꯝ ꯊꯣꯡꯕ ꯑꯗꯒꯤ ꯁꯤꯡꯖꯨꯗ ꯍꯥꯞꯄꯩꯅ ꯁꯤꯗꯅ ꯈꯥꯖꯤꯡ ꯉꯥꯔꯤꯗꯣ ꯑꯗꯨꯏꯗꯣ ꯉꯧꯔꯒ ꯀꯨꯞꯅ ꯁꯨꯔꯦ ꯃꯣꯔꯣꯛ ꯈꯔ ꯁꯨꯔꯦ ꯑꯗꯨꯏ ꯁꯤꯗꯅ ꯅꯨꯡꯁꯨꯛꯀ ꯁꯤꯡꯒ ꯖꯥꯟꯅꯔꯒ ꯁꯨꯔ ꯊꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯡꯖꯨ ꯇꯣꯠꯂꯅꯤ ꯃꯌꯥꯝ ꯁꯤꯡꯖꯨ ꯇꯣꯠꯄ ꯍꯧꯈꯔꯦ ꯇꯣꯠꯄ ꯍꯥꯏꯅꯕ꯭ꯔꯅꯦ ꯑꯩꯅ ꯇꯣꯠꯄ ꯍꯥꯏꯅ ꯍꯥꯏꯔꯝꯅꯤꯅ ꯉꯥꯡꯉꯤꯅꯦ ꯁꯤꯡꯖꯨ ꯇꯣꯠꯄ ꯍꯥꯏꯔꯗꯤ ꯀꯩ ꯍꯥꯏꯗꯣꯔꯤꯒꯦ ꯃꯣꯏ ꯋꯥꯕ ꯌꯥꯝ ꯇꯥꯁꯜꯂꯨ ꯀꯛꯊꯠꯀꯅꯤꯗ ꯆꯥꯔꯦ ꯂꯣꯏꯔꯦ ꯁꯤꯡꯖꯨ ꯇꯣꯠꯄ ꯍꯧꯔꯦ ꯑꯗꯣ ꯈꯥꯖꯤꯡ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯁꯤ ꯍꯥꯞꯆꯤꯜꯂꯒꯦ ꯈꯖꯤꯡ ꯈꯖꯤꯡ ꯑꯁꯨꯕ ꯈꯥꯖꯤꯡ ꯑꯀꯪꯕ ꯑꯁꯨꯕ ꯆꯥꯕ ꯏꯁ ꯃꯦꯇꯔ ꯇꯣꯠꯄ ꯈꯣꯠꯄ ꯀꯔꯤꯝ ꯈꯪꯖꯗꯦ ꯑꯩꯈꯣꯏꯗꯤ ꯑꯩꯁꯨ ꯈꯪꯗꯦꯕ ꯄꯉꯥꯡ ꯉꯥꯡꯉꯤꯅꯦꯕ ꯑꯩ ꯉꯥꯡꯉꯅꯦ ꯃꯣꯏꯅꯅꯦ ꯋꯥ ꯁꯣꯛꯑꯦ ꯄꯪꯁꯦꯝꯗ ꯁꯦꯝꯗꯣꯏ ꯁꯦꯝꯗꯣ ꯅꯪ ꯉꯥꯡꯉ ꯅꯪ ꯗꯔꯃꯥꯗꯤ ꯈꯔ ꯁꯣꯏꯑꯕ ꯁꯤꯜꯚꯥꯗꯒꯤ ꯁꯤꯜꯆꯔ ꯁꯤꯡꯖꯨ ꯆꯥ ꯂꯩꯅꯤ ꯍꯥꯏꯔꯣ ꯀꯩ ꯍꯥꯏꯕ ꯁꯤꯜꯚꯥꯗꯒꯤ ꯇꯥꯅ ꯁꯤꯡꯖꯨ ꯆꯥ ꯂꯩꯅꯤ ꯁꯤꯜꯆꯔ ꯀꯤꯂꯣꯃꯤꯇꯔ 50 ꯊꯥꯗꯣꯛꯑꯣ ꯀꯤꯂꯣꯃꯤꯇꯔ 50 ꯂꯥꯞꯅ ꯂꯥꯛꯑꯒ ꯁꯤꯡꯖꯨꯒꯤꯗꯃꯛꯇ ꯂꯥꯛꯏꯅꯤ ꯁꯤꯡꯖꯨꯒꯤꯗꯃꯛꯇ ꯂꯥꯛꯏ ꯅꯤꯀꯤꯇꯥ ꯏꯇꯥ ꯂꯥꯛꯄ ꯑꯩ ꯍꯤꯡꯉꯦꯅ ꯐꯥꯔ ꯇꯧꯅꯗꯣꯏ ꯃꯥꯅ ꯑꯩꯁꯨ ꯌꯥꯎꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯥꯏ ꯍꯦꯛꯄ ꯆꯠꯂꯤ ꯀꯦꯟꯇꯤꯟ ꯄꯨꯡ ꯀꯌꯥ ꯍꯥꯡꯒꯦ 2:30 ꯑꯗꯨꯋꯥꯏ ꯑꯗꯨꯒ ꯑꯗꯨꯝ ꯍꯥꯡꯕꯅꯦ 2:30 3 ꯃꯅꯨꯡꯗ ꯍꯥꯡꯉꯦ ꯊꯠꯂꯣ ꯑꯗꯨ ꯐꯖꯩ ꯈꯤꯇꯪ ꯆꯥꯎꯅ ꯊꯣꯛꯂꯣ ꯌꯥꯔꯦ ꯉꯝꯗ꯭ꯔꯕꯣ ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯗꯤ ꯅꯤꯀꯤꯇꯥꯒ ꯑꯩꯒꯒꯤ ꯃꯨꯛꯕꯥꯡ ꯑꯁꯤꯒꯤ ꯔꯥꯡꯁꯦ ꯆꯠꯊꯔꯅꯤ ꯂꯥ ꯃꯨꯊꯠꯂꯣꯔꯥ ꯌꯥꯝ ꯑꯩꯈꯣꯏꯕꯥꯏꯅꯤ ꯍꯧꯖꯤꯛ ꯃꯨꯛꯕꯥꯡ ꯆꯥꯕꯒꯤ ꯔꯦꯗꯤ ꯇꯧꯔꯦꯕ ꯑꯉꯥꯡꯁꯤꯡ ꯏꯟꯖꯥꯡ ꯊꯝꯃꯝꯃꯕ ꯊꯝꯗ꯭ꯔꯤ ꯑꯩꯈꯣꯏꯕꯥꯏꯅꯤ ꯌꯦꯔꯨꯝ 3 ꯂꯧꯔꯣ ꯃꯥ 3 ꯀꯥꯏ ꯁꯤꯔꯅꯤ ꯀꯩꯅꯣ ꯊꯦ ꯑꯣꯏꯃ ꯌꯥꯝꯗꯦ ꯅꯪꯁꯨ ꯌꯥꯔꯦꯀꯣ ꯊꯝꯃꯣꯔꯥ ꯑꯣꯀꯗ ꯍꯤꯟꯖꯥꯡ ꯑꯣꯏꯅꯦ ꯃꯌꯥꯝ ꯅꯤꯀꯤꯒ ꯑꯩꯒ ꯑꯩꯈꯣꯏꯕꯥꯏꯅꯤ ꯆꯥꯛꯊꯣꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯅꯤꯀꯤꯁꯦ ꯌꯨꯝꯗ ꯆꯠꯄꯒꯤ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯀꯦꯟꯇꯤꯟ ꯑꯃꯇꯪ ꯆꯪꯈꯤꯅꯤ ꯁꯦ ꯑꯩꯒꯤ ꯉꯁꯤꯒꯤ ꯗ꯭ꯔꯥꯏꯚꯔꯁꯦ ꯅꯤꯀꯤ ꯑꯣꯏꯔꯦ ꯑꯩꯒꯤ ꯃꯌꯥꯝꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅ ꯉꯁꯤꯒꯤ ꯗ꯭ꯔꯥꯏꯚꯔ ꯅꯤꯀꯤ ꯃꯌꯥꯝꯒꯤ ꯗ꯭ꯔꯥꯏꯚꯔꯅꯤ ꯆꯤꯆꯦꯅ ꯅꯪ ꯃꯔꯝ ꯂꯩꯔꯝꯃꯦ ꯏꯕꯥꯏꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯌꯥꯝ ꯐꯖꯕ꯭ꯔꯣ ꯅꯆꯦꯁꯦ ꯐꯖꯕ꯭ꯔꯣ 니네 कौवे ꯅꯦꯅꯦ ꯀꯧꯁꯤꯔꯥ कौरोय इचे कौवे नो मा नत्रो इचे कौगे निने कौवा बगजाद्रे मयाम अखो हुजी कैंटीन दगी थोकले अदो निकी ड्राइवर सी मनिंग दा अमु फमगे ममा लेथोना सोंगी कैंटीन मो मुसंग हुगी sam ka pare thi bna loi na mare boy se ching tha ga dra na loi na mare ado mayam akoi som gi canteen da mo mu sat lu ge niki ma tham jam ko pha bi mandra na helmet ti ayya siram ni nang niki gi helmet chi thara me da aina ning thang da ba ta le ho da tam Quay chia lâu nè Niki ta helmet cào thua mi bà Niki cái mama ngasi photo phaja nam ho ge ta Sao lâu nem ta Nini ka cậu giờ rồi bà Nini ka siêu nini cậu có bác sĩ ba bà Photo phaja nam ge Phaja bra Phaja Ai giờ đi photo na phaja ai real là thi ai real na phaja ri ba photo na thi ri ba real na phaja ai phaja ri ba Ong ki ro ai ki ni phaja ram phaja ye ong ki da phaja hi ni photo da phaja ra ong ki da mo hele ba phaja ba rồi đây harao nó rồi đấy Bây sao chắc nó xì thiên anh này Nói phạt đấy kì Niki ga Niki chị chết sẽ khi đó đấy Mày mua sẽ chắc đấy
ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯒꯤ ꯄꯣꯠ ꯃꯌꯥꯝ ꯌꯥꯎꯔꯕ ꯑꯁꯤꯗ ꯀꯦꯟꯇꯤꯟꯁꯦ ꯂꯥꯛꯄ ꯌꯥꯗꯦꯕ ꯄꯣꯠ ꯍꯦꯛꯇ ꯌꯥꯝ ꯊꯨꯏꯑꯕꯅꯦ ꯑꯗꯣ ꯁꯣꯝꯒꯤ ꯀꯦꯟꯇꯤꯟꯗꯨꯒꯩꯁꯨ ꯄꯣꯠ ꯈꯔ ꯂꯧꯔꯛꯑꯦ ꯑꯗꯩ ꯑꯁꯤꯒꯤ ꯀꯦꯟꯇꯤꯟꯁꯤꯒꯩꯁꯨ ꯄꯣꯠ ꯑꯗꯨꯝ ꯂꯧꯔꯦ ꯑꯗꯨꯒꯤ ꯃꯌꯥꯝ ꯆꯟꯗꯅ ꯁꯤꯒꯤ ꯄꯔꯁꯁꯤꯒꯁꯨ ꯁꯤꯒꯤꯁꯤꯁꯨ ꯄꯣꯠ ꯍꯥꯞꯄꯦꯕ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ